Kangabok Bangsibudondagi Kiam Kongnang Taba Lambi asi chahi gayagi mamangda sembirakhtaba amadi laingaknasu chapchaba paukhum amata piraktabana National Highway 102 Imphal Moreh Lambi da ngasidagi general strike tawgani haina Touramba adu matam kaktana Handokhre haina JSC against the non-repairing of Kangabok Bangsibudondu Kiam Kongnang Taba road ki convener na thadorakpa cherol amana phongdorakli Cherol asina makata na hai JSC na Chief Minister local MLA amasung DC Thobalda aiba cherol pisinduna tha asigi taramathoi phawbada positive response piraktrabadi ban yauna akanba khongjang changsingani haikibani adubu ngasi ayung DC Thobal Hanthem Subhasna chair logduna SP Thobal Jogesh Chandra Haubijam IPS district asigi mari leinaba official sing amasung JSC gi miyoi sing yauna lambi asigi matangda kupna khana nainaraba matungda Lambi gi fibam yengselure amadi lambi asi athupa matamda matamga chunaba mawngda semlagani haibagi thajaba pirakpadagi JSC na changsinaba phirep loramba general strike tu Handokhre hairi